Ibes Paodam yang tabiri basingbu ahan magtada Binita na taram noksa bagaloy na kurumzari. Haujik Paodam asigi maroy pau thamjari. Haujik paliba lengak asida corruption yaudaba transparency leiba lengak amakhak pami haina Chief Minister N Birena haikre. Lions Club International ki founding father Melvin Jones ki mapo kumon thoranga mari lena swing machine amasung seng yenthokre. Loyana Thobal District Inner Line Permit System की permit पीबा होकरे हौजिक मपुंग पालो बिरसी लेंगा की ट्रांसपेरेंट पोस्टिंग अमदी लमदमस्ता लेंगा की थबक वानोम बयाउना हिरम कुदिमक्ता सेल पिजदुना करप्शन तौबगी थबक मुथतलब मतमदा लमदमसी चौखटपा हाइबदु लाकनी हाइना चीफ मिनिस्टर नोंथोंबम बिरेना फोंदोकरे अहानबा मणिपुर राइफल्स के परेड ग्राउंड पांथोकिबा मणिपुर पुलिस पर्सनल सिंगदा यूनिफॉर्म यंथोकपगी थौरमदा चीफ मिनिस्टर ना मखाताना हाइकी Mamangi lenga ki matamda miyangi dama umangda ahi nungthil khaidana mathau tawriba security ki seda sanaba peti sena saraga pirami masi yamna ningba kainingai ni masi ki posting si lakhibana police personnel singdi leba ngakpa asengba miyoi singi haiduna lenga asna yamna asamba kudol oina police personnel singda ngasi aphaba uniform sing yanthokpani police ki pirol yauna cha thada polam sing aphaba ngata pina bahonagani Haujik pali balenga asida corruption yaudaba transparency leiba lenga amakhak pami masi punama si loishinaba honari Manipur police personnel singi sena janaba butna singba si hana taunaramliba asi masa masana leiraga sinarami leibak miyangi mathau tawraga nongphongan bedagi ahi nungthil numidang khaidana miyangi thabak tawriba leibak asi katholiba police personnel singi peti sena saraga pirambadu thengnabada ningba kaibaga loyana personnel singi pirol natai chadaba ubada thamoida thuk lauba phauki maduna maram oiduna handaki lenga asina leibak ningba miyangi thogol tawba singdi police singni haiduna ngasi police ki uniform asi yenthokpani CM na makhata na haiki leibak miyangi dama leibak asigi dama kathokpa yaw thogol tawriba sing puning thogasi makhoi gi dama lenga asigi budget kharap pikpana maram oiduna aikhoina tawba yaba sing tawgani Haujik khunai asida ahongba kaya lakle drug ki bomb pokhaibagi thodok kaya loisinba ngamle lenga ki thabak thoramda maruoina promotion tawba amadi thabak kudimakta aigi migi khaidorakpa sina mathau tawriba singda pungning hantali asigumba kaya si thoktanaba kana honari miyamna mateng pangbiyu no phongan dragi na nita ho ga jangal da no marka musa marka kun sana de laiba ki praja miyam seva to sirila na kun mayam sekta do se See in this horror, but the key. Can you minds the no? See the branded quality, best quality. Founder of a professional singing. Makoi Levana is here, Makoi Pradana is here, Mantoda. Some was better meaningful from what Bakos about concerning. Branded uniforms in the transfer posting, the recruitment, the promotion, the career, send people, tell nobody set a misima. Total university, you know, put on the message. Basically, uniform level corruption, Mutala Matan, the society, the same lack of message. Says lack of money. Drugs key, such a operation, law and order. Tremendously, and another within months, within 10-15 years, the merging of Sienna happened. To dwell together in unity haiba motogi makada Minister Srimati Nyamcha Kibgena monolith maikum hangdotuna hangmi Bengnom Village Kangpokpi district da sangakre Village sangabagi tharamaduda athoy mitung hoikiba Social Welfare and Cooperation Minister Nyamcha Kibgena haikibada mapha ama sanga sagapada connectivity water supply amasung electricity ningthina phangana bagi basic infrastructure sing
ꯂꯩꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯔꯗꯨꯅ ꯃꯐꯝ ꯑꯃꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯅ ꯑꯃꯒ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯃꯤꯟꯅꯔꯕꯗꯤ ꯃꯐꯝ ꯑꯗꯨ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯗꯔ ꯍꯤꯜꯁ ꯑꯦꯗꯤꯁꯤꯒꯤ ꯆꯦꯌꯔꯃꯦꯟ ꯍꯥꯎꯈꯣꯂꯥꯜ ꯍꯥꯡꯁꯤꯡ ꯑꯃꯁꯨꯡ ꯋꯥꯏꯁ ꯆꯦꯌꯔꯃꯦꯟꯅ ꯊꯧꯔꯝ ꯃꯄꯨ ꯑꯃꯁꯨꯡ ꯑꯈꯟꯅꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯥꯌꯟꯁ ꯀ꯭ꯂꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯐꯥꯎꯟꯗꯤꯡ ꯐꯥꯗꯔ ꯃꯦꯜꯕꯤꯟ ꯖꯣꯟꯁꯀꯤ 94 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯒ ꯏꯔꯣꯏꯅꯅ ꯊꯕꯛ ꯐꯪꯗꯕ ꯑꯃꯗꯤ ꯁꯦꯟꯊꯣꯛ ꯂꯩꯖꯗꯕ ꯅꯨꯄꯤꯁꯤꯡꯗ ꯁꯤꯋꯤꯡ ꯃꯦꯆꯤꯟ ꯑꯃꯁꯨꯡ ꯆꯦꯡ ꯀꯦꯖꯤ 10 ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯌꯟꯁ ꯀ꯭ꯂꯕ ꯑꯣꯐ ꯏꯝꯐꯥꯜ ꯏꯁꯅ ꯁꯤꯟꯗꯨꯅ ꯉꯁꯤ SYCM ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯣꯕꯖꯔꯚꯦꯟꯁ ꯑꯣꯐ ꯃꯦꯜꯕꯤꯟ ꯖꯣꯟꯁ ꯕꯔꯊꯗꯦꯒꯤ ꯊꯧꯔꯝ ꯑꯃꯗ ꯁꯤꯋꯤꯡ ꯃꯦꯆꯤꯟ ꯑꯃꯁꯨꯡ ꯆꯦꯡ ꯀꯦꯖꯤ 10 ꯕꯦꯒꯁꯤꯡ ꯑꯗꯨ ꯌꯦꯟꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯒꯚꯔꯅꯔ ꯗꯤꯁꯇ꯭ꯔꯤꯛ 322D ꯂꯥꯌꯟ ꯔꯥꯕꯤꯟ ꯑꯒ꯭ꯔꯋꯥꯜꯅ ꯍꯥꯏꯈꯤꯕꯗ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯅ꯭ꯌꯨ ꯁꯥꯎꯊ ꯋꯦꯜꯁꯇ ꯊꯣꯛꯈꯤꯕ ꯎꯃꯪ ꯂꯥꯃꯩ ꯆꯥꯛꯄꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯑꯣꯏ 19 ꯁꯤꯈꯤꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏ 2,000 ꯍꯦꯟꯕꯒꯤ ꯃꯌꯨꯝ ꯃꯀꯩ ꯃꯥꯡ ꯇꯥꯛꯍꯟꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯂꯥꯌꯟꯁ ꯀ꯭ꯂꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯟ ꯒꯚꯔꯟꯃꯦꯟꯠꯇ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 22 ꯄꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨ ꯂꯥꯌꯟ ꯄ꯭ꯔꯕꯤꯟ ꯑꯒ꯭ꯔꯋꯥꯜꯅ ꯃꯩꯔꯥ ꯆꯨꯈꯠꯇꯨꯅ ꯍꯧꯗꯣꯛꯂꯕ ꯇꯨꯡꯗ ꯃꯦꯜꯕꯤꯟ ꯖꯣꯟꯁ, ꯍꯥꯏꯅꯦꯁ ꯑꯩꯆ ꯇꯥꯎꯟꯁꯦꯟ ꯑꯃꯁꯨꯡ ꯁꯨꯕꯥꯁ ꯁꯤꯡꯒꯤ ꯐꯣꯇꯣꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯖꯣꯏꯟꯠ SSA ꯑꯃꯁꯨꯡ RMSA ꯇꯤꯆꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯑꯅꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯣꯖꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯃꯥꯟꯗꯁꯤꯡ ꯇꯥꯟꯅꯗꯨꯅ ꯑꯃꯗꯤ ꯉꯥꯏꯍꯥꯛꯀꯤ ꯌꯥꯅꯕ ꯁꯤꯟꯕ ꯅꯠꯇꯕ ꯇꯨꯡ ꯀꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯕꯤꯔꯛꯎ ꯍꯥꯏꯅ ꯑꯣꯖꯥꯁꯤꯡꯅ ꯃꯇꯝ ꯀꯛꯇꯕ ꯊꯕꯛ ꯂꯦꯞꯄꯒꯤ ꯏꯟꯗꯤꯐꯤꯅꯤꯠ ꯁꯤꯖꯋꯥꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯛꯆꯤꯡ ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯅꯁꯨ ꯉꯁꯤ ZEO ꯀꯛꯆꯤꯡ ꯑꯃꯗꯤ ZEO ꯖꯣꯟ 3 ꯊꯧꯕꯥꯜꯒꯤ ꯑꯣꯐꯤꯁꯀꯤ ꯃꯃꯥꯡꯁꯤꯡꯗ ꯐꯝꯖꯤꯟꯈ꯭ꯔꯦ꯫ ZEO ꯀꯛꯆꯤꯡꯗ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯒꯗꯕ ꯋꯥꯔꯣꯏꯁꯤꯟ ꯄꯥꯝꯃꯤ, ꯅꯣ ꯄꯦ ꯅꯣ ꯋꯥꯔꯛ, ꯏꯀ꯭ꯋꯦꯜ ꯋꯥꯔꯛ ꯏꯀ꯭ꯋꯦꯜ ꯁ꯭ꯇꯦꯇꯁ, ꯄ꯭ꯂꯤꯖ ꯀꯤꯞ ꯌꯣꯔ ꯄ꯭ꯔꯣꯃꯤꯁ, ꯗꯣꯟꯠ ꯇꯦꯁ ꯑꯋꯥꯔ ꯄꯦꯁꯦꯟꯁ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯀꯠ ꯋꯥꯔꯣꯜꯁꯤꯡ ꯊꯦꯠꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯖꯣꯏꯟꯠ SSA ꯑꯃꯗꯤ RMSA ꯇꯤꯆꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯛꯆꯤꯡ ꯖꯣꯟꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯖꯣꯇꯤꯟꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯊꯥꯖꯕ ꯀꯌꯥꯔꯛ ꯄꯤꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯛꯇ꯭ꯔꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯅ SSA ꯑꯃꯁꯨꯡ RMSAꯒꯤ ꯑꯣꯖꯥꯁꯤꯡ ꯑꯁꯤꯕꯨ ꯂꯩꯉꯥꯛꯀꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯃꯁꯛ ꯈꯪꯕꯤꯗꯕ, ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯆꯍꯤ ꯑꯃꯗ ꯊꯥ 2-3 ꯈꯛꯇꯒꯤ ꯇꯣꯂꯣꯞ ꯄꯤꯕꯤꯕ ꯑꯃꯗꯤ ꯄ꯭ꯔꯣꯃꯣꯁꯟꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯣꯖꯥꯁꯤꯡ ꯑꯁꯤꯗ ꯄꯤꯕꯤꯗꯦ꯫ ꯍꯧꯖꯤꯛꯁꯨ ꯑꯣꯖꯥꯁꯤꯡꯒꯤ ꯊꯥ 5-6ꯀꯤ ꯇꯣꯂꯣꯞ ꯄꯤꯊꯣꯛꯄꯤꯅꯕ ꯑꯃꯗꯤ ꯆꯞ ꯆꯥꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯕꯤꯔꯛꯅꯕ ꯍꯥꯏꯖꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ, ꯑꯗꯨꯃꯛꯄꯨ ꯉꯁꯤ ꯐꯥꯎꯕ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯣꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯤ ꯂꯩꯔꯛꯇꯕ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯊꯣꯛꯂꯛꯑꯒ ꯄ꯭ꯔꯣꯇꯦꯁ ꯍꯦꯛ ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯄꯦꯅꯆꯤꯡꯕꯁꯤ ꯄꯤꯕꯤꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯍꯩꯅꯕꯤ ꯑꯃ ꯒꯃꯦꯟꯁꯤꯗ ꯂꯩꯕꯒꯨꯝ ꯑꯩꯈꯣꯏ ꯎꯖꯩ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤ ꯂꯥꯛꯇꯅꯕ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯄꯥꯏꯕꯤꯔꯤꯕ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯔꯃꯅꯦꯟ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯕꯤꯔꯛꯅꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯂꯣꯏꯅꯅ ꯁꯤꯖꯋꯥꯛ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯔꯃꯅꯦꯟ ꯁꯣꯂꯨꯁꯟꯁꯤ ꯍꯦꯛ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯁꯤꯖꯋꯥꯛ ꯑꯣꯏꯅ ꯆꯪꯁꯤꯟꯅꯅꯕ ꯑꯩꯈꯣꯏ ꯋꯥꯔꯦꯞꯅꯖꯔꯤ꯫ ZEO ꯖꯣꯟ 3 ꯊꯧꯕꯥꯜꯒꯤ ꯑꯣꯐꯤꯁꯇ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ SSRUK ꯌꯥꯔꯝꯕ ꯖꯣꯏꯟꯠ SSA ꯑꯃꯁꯨꯡ RMSA ꯇꯤꯆꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯒꯤ KS ꯍꯤꯃꯠꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯖꯣꯏꯟꯠ SSA and RMSA ꯇꯤꯆꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯣꯖꯥ 3,500 ꯔꯣꯝꯅ ꯃꯈꯣꯏꯒꯤ ꯋꯥꯀꯠꯁꯤꯡ ꯂꯩꯉꯥꯛꯅ ꯇꯥꯕꯤꯗꯕ ꯔꯤꯒꯨꯂꯔ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃ ꯑꯣꯏꯅ ꯈꯟꯈ꯭ꯔꯕꯁꯨ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯔꯤꯒꯨꯂꯔ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃ ꯐꯪꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ, ꯍꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯄꯤꯕꯤꯗꯅ ꯂꯩꯕ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯉꯥꯏꯍꯥꯛꯀꯤ ꯌꯥꯅꯕ ꯇꯧꯗꯨꯅ ꯅꯝꯊꯕꯤꯗꯨꯅ ꯊꯝꯕꯤꯔꯤꯕ ꯑꯁꯤꯗꯒꯤ ꯉꯁꯤꯗꯒꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯑꯣꯖꯥꯁꯤꯡꯅ ꯊꯕꯛ ꯂꯦꯞꯄꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯕꯅꯤ꯫ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯗꯥꯏꯔꯦꯛꯇꯔꯗ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯃꯁꯨ ꯄꯤꯁꯤꯟꯒꯅꯤ꯫ ꯃꯁꯤꯗꯁꯨ ꯃꯈꯥ ꯇꯥꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯁꯤꯟꯕꯤꯔꯛꯇ꯭ꯔꯒꯗꯤ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯅꯕꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯐꯤꯖꯤꯀꯦꯜ ꯏꯖꯨꯀꯦꯁꯟ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯁꯥꯏꯟꯁꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯍꯥꯟꯕ ꯆꯤꯜꯗ꯭ꯔꯦꯟ ꯋꯤꯟꯇꯔ ꯑꯦꯗꯚꯦꯟꯆꯔ ꯁ꯭ꯄꯣꯔꯠꯁ ꯀꯦꯝꯞ ꯉꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫
ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯥꯞ ꯑꯦꯟ ꯄꯤꯗꯤꯒꯤ ꯃꯤꯅꯤꯁꯇꯔ ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯍꯥꯏꯈꯤ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ ꯑꯩꯈꯣꯏꯗ ꯃꯍꯩ ꯃꯁꯤꯡ ꯑꯣꯏꯔꯣ ꯊꯕꯛ ꯑꯃ ꯇꯝꯕ ꯃꯇꯝꯗ ꯑꯐꯕ ꯈꯛ ꯈꯜꯂꯒ ꯇꯝꯒꯗꯕꯅꯤ ꯂꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯝꯍꯦꯟꯕ ꯑꯉꯥꯡ ꯑꯣꯏꯕꯁꯨ ꯃꯊꯧ ꯇꯥꯏ ꯂꯝꯍꯦꯟꯕ ꯑꯉꯥꯡ ꯍꯥꯏꯕꯗꯤ ꯑꯐꯕ ꯊꯕꯛ ꯇꯧꯕꯗ ꯂꯝꯍꯦꯟꯕ ꯑꯉꯥꯡ ꯑꯣꯏꯒꯗꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯃꯥ ꯏꯄꯥ ꯑꯍꯜ ꯂꯃꯟꯁꯤꯡꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯔꯕꯅꯤ ꯍꯥꯏꯕꯈꯛ ꯈꯟꯕꯁꯨ ꯌꯥꯗꯦ ꯏꯃꯥ ꯏꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯂꯣꯏꯅ ꯐꯍꯟꯅꯤꯡꯉꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯏꯃꯥ ꯏꯄꯥꯅꯤ ꯂꯝꯍꯦꯟꯕ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯃꯇꯦꯡ ꯐꯨꯗꯣꯛꯅ ꯇꯧꯕ ꯉꯝꯕꯒꯤ ꯊꯕꯛ ꯑꯗꯨ ꯇꯝꯍꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯇꯝꯍꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯗꯁꯨ ꯀꯥꯎꯗꯦ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯄꯔꯥ ꯀꯌꯥ ꯇꯝꯍꯧꯔꯒ ꯃꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯤ ꯑꯃ ꯑꯣꯏꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯐꯥꯎꯍꯟꯅꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯑꯣꯏꯅꯕ ꯊꯕꯛ ꯇꯧꯁꯤ ꯃꯤꯁꯛ ꯑꯃꯅ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯂꯩꯇꯅ ꯑꯃꯗ ꯑꯃꯨꯛ ꯌꯥꯎꯁꯤꯟ ꯇꯧꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯏꯪ ꯆꯤꯛꯄ ꯄꯨꯔꯛꯂꯣꯏ ꯆꯥꯎꯈꯠꯄꯁꯨ ꯑꯣꯏꯔꯣꯏ ꯄꯣꯂꯤꯇꯤꯛꯁ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯄꯣꯂꯤꯇꯤꯛꯁꯇ ꯆꯠꯄꯤꯔꯣ ꯃꯍꯩꯔꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯒꯦ ꯍꯥꯏꯔꯒꯅ ꯃꯗꯨꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯂꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯣꯖꯥ ꯑꯣꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯨꯄꯤ ꯊꯤꯔꯒ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯈꯜꯂꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯣ ꯃꯗꯨꯗꯤ ꯅꯠꯇꯅ ꯑꯃꯗ ꯑꯃꯨꯛ ꯍꯣꯠꯆꯤꯟ ꯑꯃꯗ ꯑꯃꯨꯛ ꯄꯥꯏꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛꯇꯤ ꯇꯣꯛꯂꯁꯤ ꯐꯣꯡꯗꯣꯛꯈꯤ ꯃꯅꯤꯄꯨꯔꯗ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ ꯆꯠꯅꯕ ꯍꯧꯈ꯭ꯔ ꯃꯇꯨꯡꯗ ꯁꯔꯀꯥꯔꯅ ꯂꯧꯈꯠꯄ ꯈꯣꯡꯊꯥꯡ ꯑꯃꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯄꯔꯃꯤꯠ ꯄꯤꯕꯒꯤ ꯊꯕꯛ ꯍꯧꯔꯦ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯠꯊꯒꯗꯕ ꯑꯦꯋꯥꯔꯅꯦꯁ ꯀꯝ ꯐꯦꯂꯤꯁꯤꯇꯦꯁꯟ ꯋꯥꯔꯛꯁꯣꯞ ꯑꯃ ꯉꯁꯤꯗꯒꯤ ꯊꯧꯕꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯃꯅꯥꯛꯇ ꯂꯩꯕ ꯌꯥꯁꯇꯥ ꯒ꯭ꯔꯥꯎꯟꯗ ꯍꯧꯈ꯭ꯔꯦ ꯋꯥꯔꯛꯁꯣꯞ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕꯁꯤꯡꯗ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯂꯧꯅꯕ ꯐꯣꯔꯝ ꯏꯁꯨ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯉꯁꯤꯗꯒꯤ ꯍꯧꯈꯤꯕ ꯑꯦꯋꯥꯔꯅꯦꯁ ꯀꯝ ꯐꯦꯂꯤꯁꯤꯇꯦꯁꯟ ꯋꯥꯔꯛꯁꯣꯞ ꯑꯗꯨꯗ ꯊꯧꯕꯥꯜ ꯋꯥꯡꯖꯤꯡ ꯌꯥꯏꯔꯤꯄꯣꯛꯇ ꯂꯩꯕ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕꯁꯤꯡꯅ ꯔꯤꯒꯨꯂꯔ ꯄꯔꯃꯤꯠ ꯐꯣꯔꯝ 150 ꯍꯦꯟꯅ ꯂꯧꯈꯤ ꯄꯥꯡꯊꯣꯛꯂꯤꯕ ꯑꯦꯋꯥꯔꯅꯦꯁ ꯀꯝ ꯐꯦꯂꯤꯁꯤꯇꯦꯁꯟ ꯋꯥꯔꯛꯁꯣꯞ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯤꯁꯅꯔ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ ꯄꯣꯂꯦꯝ ꯂꯦꯅꯤꯟ MCSꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯗ ꯐꯣꯡꯗꯣꯔꯛꯄꯗ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯑꯦꯋꯥꯔꯅꯦꯁ ꯀꯝ ꯋꯥꯔꯛꯁꯣꯞ ꯑꯁꯤꯗ ꯂꯥꯛꯍꯧꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯧꯕꯥꯜ DCꯒꯤ ꯑꯣꯜ ꯁꯦꯀ꯭ꯔꯦꯇꯦꯔꯤꯌꯦꯠ ꯕꯤꯜꯗꯤꯡꯒꯤ ꯔꯨꯝ ꯅꯝꯕꯔ 36ꯇ ꯀꯥꯎꯟꯇꯔ ꯑꯃ ꯍꯥꯡꯂꯦ ꯃꯁꯤꯗꯒꯤ ꯐꯣꯔꯝ ꯑꯃꯗꯤ ꯄꯔꯃꯤꯠ ꯂꯧꯕ ꯌꯥꯒꯅꯤ ꯑꯃꯔꯣꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯗ ꯚꯔꯥꯗ ꯅꯟ ꯂꯣꯀꯦꯜꯁꯤꯡ ꯊꯝꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯗꯨꯂꯥꯂꯦꯟꯗ ꯂꯩꯕ ISBTꯗ ꯉꯁꯤ 38 ꯁꯨꯕ ꯅꯦꯁꯅꯦꯜ ꯔꯣꯗ ꯁꯦꯐꯇꯤ ꯋꯤꯛ 2020 ꯄꯥꯡꯊꯣꯛꯈꯤꯕ ꯂꯣꯏꯅꯅ ꯔꯣꯗ ꯁꯦꯐꯇꯤ ꯃꯥꯁꯀꯣꯠꯁꯨ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯂꯩꯉꯥꯛꯀꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ J. ꯁꯨꯔꯦꯁ ꯕꯥꯕꯨꯅ ꯍꯥꯏꯈꯤ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯤꯌꯥꯝ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕꯅꯤ ꯒꯥꯔꯤ ꯅꯤꯌꯝ ꯂꯥꯟꯅ ꯊꯧꯕꯁꯤꯡꯗ ꯄꯦꯅꯥꯜꯇꯤ ꯄꯤꯔꯤꯕ ꯑꯁꯤ ꯁꯦꯜ ꯄꯥꯝꯕꯒꯤ ꯅꯠꯇꯦ ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯧꯕꯒꯤ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯉꯥꯛꯅ ꯆꯠꯅꯕꯅꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄ ꯑꯃꯗꯤ ꯔꯣꯗ ꯁꯦꯐꯇꯤ ꯍꯟꯊꯅꯕ ꯃꯤꯌꯥꯝꯅ ꯒꯥꯔꯤ ꯊꯧꯕꯒꯤ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯉꯥꯛꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯦ ꯊꯧꯔꯝ ꯑꯗꯨꯗ ꯗꯤꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯄꯨꯂꯤꯁ ꯃꯅꯤꯄꯨꯔ LM ꯈꯧꯇꯦꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯀꯨꯡꯐꯨ ꯁ꯭ꯄꯣꯔꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯃꯍꯥꯔꯥꯁꯇ꯭ꯔꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ 5th ꯅꯦꯁꯅꯦꯜ ꯀꯨꯡꯐꯨ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯐꯥꯔꯁꯠ ꯔꯅꯔꯁ ꯑꯞ ꯇꯥꯔꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯇꯤꯝꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯃꯗꯤ ꯀꯣꯆꯄꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ ꯄꯔꯁꯣꯅꯦꯂꯤꯇꯤ ꯑꯦꯟড ꯇꯦꯂꯦꯟꯠ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ PADOꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯗꯨꯗ ꯃꯅꯤꯄꯨꯔꯅ ꯒꯣꯜꯗ ꯃꯦꯗꯜ 35 ꯁꯤꯜꯚꯔ 12 ꯑꯃꯗꯤ ꯕ꯭ꯔꯣꯟꯖ 12 ꯄꯨꯟꯅ ꯃꯦꯗꯜ 119 ꯂꯧꯔꯛꯈꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯇꯤꯖꯦꯟ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛꯠ CAAꯒꯤ ꯁꯝꯄꯥꯛ ꯑꯚꯤꯌꯥꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯖꯅꯖꯥꯒꯔꯟꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯕꯒꯤ ꯈꯥꯡꯉꯕꯣꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤ BJP ꯈꯥꯡꯉꯕꯣꯛ ꯃꯟꯗꯜꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯈꯥꯡꯉꯕꯣꯛꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ We Support CAA ꯍꯥꯏꯕ ꯄꯥꯟꯗꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯗꯨꯗ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯍꯥꯟꯅꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯣꯛꯆꯣꯝ ꯖꯗꯨꯃꯅꯤ ꯁꯤꯡ BJP ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯌꯨꯝꯅꯥꯝ ꯀꯨꯃꯥꯔꯖꯤꯠ ꯁꯤꯡ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯁ꯭ꯇꯦꯠ ꯑꯦꯟꯔꯣꯜꯃꯦꯟꯠ ꯏꯟꯆꯥꯔꯖ L. ꯗꯦꯕꯦꯟ ꯁꯤꯡ BJP ꯈꯥꯡꯉꯕꯣꯛ ꯃꯟꯗꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ L. ꯇꯣꯝꯕ ꯈꯨꯃꯟ ꯑꯃꯗꯤ ꯃꯟꯗꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯈꯥꯡꯉꯕꯣꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ ꯕꯨꯊ ꯂꯦꯚꯦꯜ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯤꯡ ꯑꯇꯩ ꯊꯧꯄꯨꯕꯁꯤꯡ ꯑꯃꯗꯤ BJPꯒꯤ ꯊꯧꯃꯤ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ CAAꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯃꯗꯤ BJP ꯄꯥꯔꯇꯤꯒꯤ ꯑꯣꯏꯕ ꯄꯥꯔꯇꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯋꯥꯉꯥꯡꯂꯣꯏꯁꯤꯡꯅ ꯃꯤꯌꯥꯝꯗ ꯁꯨꯒꯥꯏꯅ ꯊꯝꯈꯤ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯌꯥꯏꯐꯔꯦ
Amit Shahna yaifare, CMN Birena yaifare, amadi BJP na yaifare haiba kolausu miyam punna lauminaki. Drug Rehabilitation Center Union Manipur Drumpy Private Siduna Imphal East ki Wangkai Angom Lekai de Laiba World United Youth Club da Numit Maudrani Satarakpa Free Rehabilitation Program Drug and Alcohol Loisin Bagi Thoram Pangtokre Thoram Asidra Drumpy gi member Lalit Sapam na Haiki Drumpy the Yauraga Lady Basi Rehabilitation Kunmarini May Kabasinza Aduna Saitiang Pangle Haiduna Aikoi Rehabilitation Salaibanate Professionally Oyanaba Honabada Tongan Tongamba Training Matautai Mana Tokpa Tobanatabana Aikoi Punsinba Matautai Ngasi nungtil pung ama minini purom tabada Tarani Toishuba Sana Apple Samadi More Police ki apunba Kangbu Amana Kudeng Tabida Laiba Permanent Motor Vehicle Check Posta More Rom de Tolakpa Jayo Scooter Amasek Tobada Gari Adugi Body ki Sarukta Lotna W White Tablet Piece Lising Tarang Pansani Parom Jorom Badagi Mio Ohunga Konana Pagat Kre W White Tablet Piece Lising Tarang Pansani Parom Puramba Mio Ohumadudi Mohammad Imtiaz Khan Sahi Kunmatoi Apokpa Manhanjudin Sangayong Pham Thobal District Amadi Mio Anina Juvenile ni Hairi Pagalaw Polam Singasi Malayang Ketel da Lupa Lak Yang Kay Mapanga Lising ni Purongi Oigani Hairi Pagalaw Polam Singamadi Mio Ohum Makataba Logyo Iba Tabak Paikat Nabangasi Numidang Wairam More Police Station da Kusina Kre Hairi Guarog Reserve Forest ke Saroma Oiriba Thobal District ki Manung Channel Iriba Kairembiko Awang Lekai Area gi Singda ngarang numidang pung taruklom tarakpada lamay tharambadagi local gi mioy singna matam sana sangsinna kahena amanga ta tholangadabadagi matam sana kanbangam haure amadi pau phangmadai khudakta forest department ki staff singsu matam sana sangsilaki hairi ngarang singda mai tharamliba mpham aduda ngasi ayu division forest office thobal gi DFO debla laifrak pongi miyek makhada yaripok bio M Birena Lusingba department ki staff sing sangsinduna Thogdo kanana kadom dagi tharak pano amadi matau karamna chalak pano haibagi matangda inquiry ama sathaba hokre yaripok bio M Birena haikibada Reserve Forest area da masat khangdaba singna lamai thaduna amanga ta tho alambasi yamna laibak thibani masigumba lona yadaba thaba asi matungda kanagumba singna makhata na tobiganu haiduna mai tharam liba area sigi Singkhong da su Forest Department na nursery plant cameroom su semduna lady amadi ikai khumnariba Manipur lenga ki Chief Minister N Birena tongan ba singyam pham singda umang sangotnaba wapham sing thongkibagi matung ina singa sida su department na usara cameroom su thaduna mapham asisu umang ama oinaba yamna kana sengoliba mapha amani haiki ngarang masak khangdaba singna lamai tharamba duda lam hectare amarom chaktuna nawa thakiba Fazana Hoba Horaklaba Ujara Jangarom Hena Mai Jakpa du the Yoram Bayai Hairi Narangi Singda Kangodana Mai Tarakiba Dugi Inquiry Lakibaduda Tobalgi Deputy Ranger T.S. Johnson Tobalgi Wildlife Warden W. Ramchandra Tobal Rensky Staff Singamadi Kairin Bikoki Nursery Plant Pungak Senduna Ladiba A. Inobi Singsu Saruk Yaki Loena Tobal Fire Service Ki Staff Singamasung Tobal Police Person Singsu Mai Kanaba Laki Hairi Jiribam District ki Manung Channel Laiba Babukhal Village ki ing kumjali sing zampa pumanga da lingkhatkiba Babukhal Primary School chahi kharagi mamangdagi lenga ki amadi mairena basingi miyeng watpadagi mathau tawdaduna yengshin biduna lairoba school sing asi Zonal Education Office .eo Jiribam ki official sing amadi ke Sarat Kumar Singh Vice Chairman MFICL Government of Manipur na lagduna revive tawkre ngasi khongcha duda school aduda tamgadoriba satra singda Uniform shoes amadi sana khona bagi palam kaya su yantoki hiramasi matangda M Imosauba AI .eo Jiribam na phongdokhibada Babukhal Primary School asi Manipur gi oina MJL tholak khraba tungda Jiribam district ki oina school taramathoi MJL leitri masigi manungda hairiba Babukhal School asi so MJL leitaba school ama oire Masida MJL leitaba school singda ozagi post leitre maramasna aikoina Lairiba Oza Singh asidagi utilization tawraga sinaribani adubo ikui kuidana aikoigi Education Commissioner .eo gi site tagi utilization haibasi amata yadre haina standing order ama tholakre adumakpo aikoina school singasi hingnanaba araiba Oza Singh adu mafam asida tharaga sinabani
ꯑꯣꯖꯥꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯂꯥꯛꯇꯕ ꯍꯥꯏꯕꯗꯨꯗꯤ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯒ ꯎꯅꯔꯕ ꯇꯨꯡꯗ ꯈꯪꯕ ꯉꯝꯂꯦ꯫ ꯑꯣꯖꯥꯁꯤꯡꯅ ꯃꯊꯧ ꯐꯖꯅ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯇꯥꯛꯂꯦ꯫ ꯐꯤꯚꯝ ꯑꯁꯤ ꯎꯔꯒ ꯑꯩꯈꯣꯏꯁꯨ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ, ꯃꯔꯝ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯑꯁꯤ 2020ꯒꯤ ꯖꯅꯨꯋꯥꯔꯤ ꯇꯥꯡ 16ꯀꯤ ꯃꯇꯨꯡꯗꯒꯤ ꯂꯩꯖꯔꯤꯕ ꯑꯣꯖꯥ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯣꯖꯥ ꯍꯥꯞꯇꯨꯅ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯑꯁꯤ ꯄꯨꯝꯅꯃꯛ ꯁꯦꯝꯒꯠꯇꯨꯅ ꯁꯠ-ꯁꯠ-ꯍꯧꯅꯕ ꯀꯟꯅ ꯍꯣꯠꯅꯖꯒꯦ꯫ ꯃꯁꯤꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯗꯤꯁꯑꯦꯕꯜ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ (DDAMꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁ ꯈꯥꯟꯅ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯈꯤꯕ ꯆꯍꯤ 2018ꯒꯤ ꯗꯤꯁꯦꯝꯕꯔ ꯇꯥꯡ 12ꯗ ꯗꯤꯔꯦꯛꯇꯔ ꯌꯥꯁ ꯃꯅꯤꯄꯨꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯊꯕꯛ ꯈꯔ ꯀꯧꯕꯒꯤ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯣꯇꯤꯁ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯦꯛꯁꯆꯦꯟꯖꯒꯤ ꯀꯥꯔꯗ ꯑꯁꯤ ꯗꯤꯁꯦꯝꯕꯔ 12ꯗꯒꯤꯅ ꯆꯠꯂꯤꯕ ꯊꯥ ꯖꯅꯨꯋꯥꯔꯤ 2020ꯒꯤ ꯇꯥꯡ 8 ꯐꯥꯎꯕ ꯊꯥꯒꯅꯤ ꯍꯥꯏꯅ ꯄꯟꯕꯒ ꯂꯣꯏꯅꯅ ꯌꯥꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯇꯒꯤ ꯐꯣꯔꯝ ꯂꯧꯔꯒ ꯊꯥꯖꯤꯟꯕꯒꯤ ꯃꯇꯝꯁꯨ ꯖꯅꯨꯋꯥꯔꯤ 8 ꯅꯣꯡꯃꯇꯗ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯖꯅꯨꯋꯥꯔꯤ 8ꯗꯒꯤꯅ 9 ꯐꯥꯎꯕ ꯑꯣꯐꯤꯁ ꯁꯨꯇꯤ ꯑꯣꯏꯈꯤꯕꯗꯒꯤ ꯗꯤꯔꯦꯛꯇꯔ ꯌꯥꯁꯅ ꯐꯣꯔꯝ ꯊꯥꯖꯤꯟꯕ ꯑꯃꯗꯤ ꯀꯥꯔꯗ ꯊꯥꯕꯒꯤ ꯅꯣꯇꯤꯁ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯒ ꯖꯅꯨꯋꯥꯔꯤ 10ꯗ ꯂꯥꯁ ꯗꯦꯠ ꯑꯣꯏꯍꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯇꯥꯕꯗ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯦꯛꯁꯆꯦꯟꯖꯇ ꯀꯥꯔꯗ ꯊꯥꯕ ꯆꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯉꯛꯄ ꯄꯣꯛꯏ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯇꯤ ꯂꯩꯈ꯭ꯔꯕ ꯑꯃꯗꯤ ꯅꯣꯡꯃꯇꯗ ꯂꯥꯁ ꯗꯦꯠ ꯑꯣꯏꯍꯟꯕꯁꯤ ꯄꯦꯟꯗꯦ꯫ ꯂꯩꯉꯥꯛꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯀꯥꯔꯗ ꯊꯥꯕ ꯑꯃꯗꯤ ꯐꯣꯔꯝ ꯊꯥꯖꯤꯟꯕꯒꯤ ꯃꯇꯝ ꯑꯁꯤ ꯁꯥꯡꯗꯣꯛꯄꯤꯌꯨ꯫ ꯅꯣꯇꯤꯁ ꯊꯣꯛꯄ ꯃꯇꯝꯗ ꯏꯔꯝꯗꯝ ꯑꯁꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯊꯨꯡꯅ ꯄꯤꯒꯗꯕ ꯄꯥꯎ ꯑꯣꯏꯕꯅ ꯄ꯭ꯔꯦꯁ ꯑꯃꯗꯤ ꯃꯤꯗꯤꯌꯥꯗ ꯍꯥꯞꯄꯤꯗꯨꯅ ꯗꯤꯁꯑꯦꯕꯜ ꯀꯌꯥꯒꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ DDAMꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯥꯔꯃꯤ ꯆꯤꯐꯅ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯨꯄꯥꯏꯗ ꯀꯥꯁꯃꯤꯔ (POKꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕꯕꯨ ꯁꯤꯕ ꯁꯦꯅꯥꯅ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔꯅ ꯗꯤꯔꯦꯛꯁꯟ ꯄꯤꯔꯕꯗꯤ ꯃꯈꯣꯏꯗ ꯇꯨꯀꯔꯦ-ꯇꯨꯀꯔꯦ ꯒꯦꯡꯒꯤ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯃꯕꯨ ꯇꯣꯈꯥꯏ ꯇꯥꯍꯟꯅꯤꯡꯕꯕꯨ ꯁꯧꯒꯠꯄ ꯑꯥꯏꯗꯤꯑꯣꯂꯣꯖꯤꯀꯦꯜ ꯔꯥꯏꯚꯦꯜꯗ ꯁꯤꯖꯤꯟꯅꯕ ꯔꯥꯏꯠ-ꯋꯤꯡ ꯑꯦꯛꯇꯤꯚꯤꯁꯠꯁꯤꯡꯒꯤ ꯋꯥꯍꯩꯅꯤ ꯇꯨꯀꯔꯦ-ꯇꯨꯀꯔꯦ ꯒꯦꯡ ꯍꯥꯏꯔꯤꯕꯁꯤ ꯖꯦꯅꯔꯦꯜ MM ꯅꯔꯚꯅꯦꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯆꯤꯐ ꯑꯣꯏꯔꯛꯄꯒ ꯃꯔꯥꯊꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯥꯎꯊꯣꯛꯆꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕ "ꯄꯣꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤꯅꯤ, ꯁꯦꯟꯇꯔꯅ ꯑꯣꯔꯗꯔ ꯄꯤꯔꯕꯗꯤ ꯑꯩꯈꯣꯏꯅ ꯄꯣꯛꯄꯨ ꯈꯨꯗꯨꯝ ꯆꯟꯒꯅꯤ"꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯁꯤꯕ ꯁꯦꯅꯥꯒꯤ ꯈꯣꯜꯂꯥꯎ ꯑꯣꯏꯔꯤꯕ ꯁꯥꯝꯅꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯗ ꯐꯖꯅ ꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ 2013ꯇ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯄꯣꯛꯇ ꯁꯔꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈ꯭ꯔꯕꯁꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯍꯩꯅꯕꯤ ꯃꯆꯠ ꯑꯗꯨꯗꯤ ꯍꯣꯡꯗꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯄꯣꯛ ꯌꯥꯎꯅ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔ ꯄꯨꯝꯅꯃꯛ ꯏꯟꯗꯤꯌꯥꯒꯤ ꯁꯦꯠꯇꯣꯛꯄ ꯌꯥꯗ꯭ꯔꯕ ꯁꯔꯨꯛꯅꯤ ꯍꯥꯏꯅ 1993ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯄꯥꯁ ꯇꯧꯈ꯭ꯔꯕꯅꯤ꯫ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯗ ꯄꯤꯔꯝꯕ ꯊꯣꯏꯗꯣꯛꯄ ꯁ꯭ꯄꯦꯁꯤꯑꯦꯜ ꯁ꯭ꯇꯦꯇꯁ ꯑꯗꯨ ꯂꯧꯊꯣꯛꯈꯤꯕꯒꯤꯗꯃꯛꯇꯁꯨ ꯁꯥꯝꯅꯥꯗ ꯐꯣꯡꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯋꯥꯡ ꯚꯥꯔꯠꯇ ꯂꯧꯔꯣꯛ ꯀꯨꯝꯍꯩ ꯂꯣꯍꯔꯤ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤ꯫ ꯄꯟꯖꯥꯕ, ꯍꯔꯤꯌꯥꯅꯥ, ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁ, ꯗꯦꯜꯂꯤ ꯑꯃꯁꯨꯡ ꯖꯝꯃꯨ ꯑꯃꯁꯨꯡ ꯆꯥꯟꯗꯤꯒꯔꯗ ꯂꯣꯍꯔꯤ ꯄꯥꯡꯊꯣꯛꯂꯤ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯁꯥꯡꯂꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯀꯥꯂꯦꯟ ꯊꯥꯒꯤ ꯅꯨꯡꯊꯤꯜ ꯁꯥꯡꯂꯛꯄꯕꯨ ꯍꯔꯥꯎꯅ ꯑꯣꯛꯄꯒꯤ ꯀꯨꯝꯍꯩꯅꯤ ꯂꯣꯍꯔꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯅꯨꯃꯤꯠꯅ ꯅꯣꯔꯗꯔꯟ ꯍꯦꯃꯤꯁꯐꯤꯌꯔꯗ ꯆꯪꯁꯤꯟꯕ ꯍꯧꯔꯛꯄꯒꯤ ꯈꯨꯗꯝꯅꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯀꯨꯝꯍꯩ ꯑꯁꯤ ꯄꯥꯡꯊꯣꯛꯏ꯫ ꯂꯧꯔꯣꯛ ꯊꯥꯒ ꯃꯔꯤ ꯂꯩꯅꯕ ꯀꯨꯝꯍꯩ ꯑꯁꯤꯅ ꯃꯤꯌꯥꯝꯕꯨ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯁꯥꯒꯠꯂꯤ꯫ ꯅꯧꯅ ꯌꯨꯝꯕꯥꯜꯂꯛꯄꯁꯤꯡꯅ ꯃꯆꯥꯒꯤꯗꯃꯛ ꯅꯤꯖꯕꯒꯤ ꯊꯧꯔꯝꯁꯨ ꯌꯥꯎꯔꯤ꯫ ꯊꯥꯖꯅꯕꯤ ꯋꯥꯔꯤ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯗꯨꯜꯂꯥ ꯚꯥꯇꯤ ꯀꯧꯕ ꯗꯥꯀꯨ ꯑꯃꯅ ꯌꯣꯟꯅꯕ ꯄꯨꯔꯛꯄ ꯅꯨꯄꯤꯃꯆꯥꯁꯤꯡꯕꯨ ꯀꯟꯕꯤꯈꯤꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯂꯣꯍꯔꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯁꯥꯟꯅꯕꯒꯤ ꯄꯥꯎꯗ ꯑꯣꯜ ꯖꯤꯔꯤꯕꯥꯝ ꯁ꯭ꯄꯣꯔꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯥꯅ ꯁꯤꯟꯗꯨꯅ ꯖꯤꯔꯤꯕꯥꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯖꯅꯨꯋꯥꯔꯤ ꯇꯥꯡ 3ꯗꯒꯤ ꯇꯤꯝ 13ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯁꯥꯟꯅꯕ ꯍꯧꯈꯤꯕ ꯑꯍꯥꯟꯕ ꯃꯣꯏꯔꯥꯡꯊꯦꯝ ꯖꯣꯗꯤꯁ ꯆꯟꯗ꯭ꯔ ꯃꯦꯃꯣꯔꯤꯌꯦꯜ ꯏꯟꯚꯤꯇꯦꯁꯟ ꯐꯨꯠꯕꯣꯜ ꯇꯨꯔꯅꯥꯃꯦꯟꯠ 2019-20ꯒꯤ ꯉꯁꯤ ꯁꯥꯟꯅꯈꯤꯕ ꯑꯅꯤꯁꯨꯕ ꯄ꯭ꯔꯤ-ꯀ꯭ꯋꯥꯔꯇꯔ ꯐꯥꯏꯅꯦꯜ ꯅꯣꯛꯑꯥꯎꯠ ꯃꯦꯆꯇ ꯁꯟꯔꯥꯏꯖ ꯀ꯭ꯂꯕ ꯀꯗꯝꯇꯂꯥꯅ BISLC ꯁꯣꯇꯣꯕꯦꯀ꯭ꯔꯥꯕꯨ ꯒꯣꯜ 7-1ꯗ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯍꯌꯦꯡꯒꯤ ꯑꯍꯨꯝꯁꯨꯕ ꯄ꯭ꯔꯤ-ꯀ꯭ꯋꯥꯔꯇꯔ ꯐꯥꯏꯅꯦꯜ ꯅꯣꯛꯑꯥꯎꯠ ꯃꯦꯆꯇ ꯏꯆꯦꯜ ꯀ꯭ꯂꯕ ꯗꯤꯕꯣꯡ ꯑꯃꯗꯤ BBU ꯕꯔꯥꯛ ꯁꯔꯀꯜꯒ ꯁꯥꯟꯅꯒꯅꯤ꯫ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯊꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯀꯔꯞꯁꯟ ꯌꯥꯎꯗꯕ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯂꯩꯕ ꯂꯩꯉꯥꯛ ꯑꯃꯈꯛ ꯄꯥꯝꯃꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯍꯥꯏꯈ꯭ꯔꯦ꯫ ꯂꯥꯌꯟꯁ ꯀ꯭ꯂꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯐꯥꯎꯟꯗꯤꯡ ꯐꯥꯗꯔ ꯃꯦꯜꯕꯤꯟ ꯖꯣꯟꯁꯀꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯋꯤꯡ ꯃꯦꯆꯤꯟ ꯑꯃꯁꯨꯡ ꯆꯦꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝꯒꯤ ꯄꯔꯃꯤꯠ ꯄꯤꯕ ꯍꯧꯈ꯭ꯔꯦ꯫
Ngasigi di imes paudam pijaba matang asile sinjare miyeng tabiri basingbo kuramjari.